ꯉꯥꯡꯊꯣꯔꯛꯄ ꯋꯥꯍꯩꯅ ꯃꯁꯛ ꯇꯥꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯗꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯎꯃꯪꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯑꯃ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯪꯒꯜ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯐꯥꯏ ꯑꯃꯒ ꯂꯣꯏꯅꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯖꯪꯒꯜꯗ ꯊꯨꯡꯕ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯐꯖꯔꯕ ꯁꯖꯤ ꯑꯃ ꯎꯈꯤ꯫ ꯅꯤꯡꯊꯧꯅ ꯁꯖꯤ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯝꯃꯤ꯫ ꯁꯖꯤ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯁꯒꯣꯜ ꯊꯧꯖꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯨꯄꯥ ꯑꯃ ꯂꯥꯛꯄ ꯎꯕꯗ ꯁꯖꯤ ꯑꯗꯨ ꯀꯤꯗꯨꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯁꯖꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯕ ꯉꯝꯕ ꯑꯇꯥꯡꯕ ꯁꯥ ꯑꯃꯅꯤ꯫ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯟꯅꯔꯕ ꯐꯥꯎꯕꯗꯁꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯍꯥꯏꯕꯗꯤ ꯁꯖꯤꯗꯨꯕꯨ ꯐꯥꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨ ꯑꯣꯏꯗꯨꯅꯁꯨ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯊꯧꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯁꯤꯐꯥꯏꯒꯁꯨ ꯎꯅꯗ꯭ꯔꯦ꯫ ꯃꯈꯣꯏ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯍꯧꯔꯦ꯫ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯗꯨ ꯍꯜꯂꯛꯇꯕꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯅꯤꯡꯊꯧꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯁꯤꯐꯥꯏ ꯑꯗꯨꯅ ꯃꯟꯇ꯭ꯔꯤꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯈꯔ ꯂꯥꯞꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯁꯤꯐꯥꯏ ꯑꯗꯨꯅ ꯃꯃꯤꯠ ꯇꯥꯡꯕ ꯁꯥꯗꯨ ꯑꯃꯒꯤ ꯈꯥꯡꯄꯣꯛꯁꯪꯗ ꯂꯥꯛꯂꯝꯃꯤ꯫ ꯈꯥꯡꯄꯣꯛꯁꯪ ꯃꯅꯨꯡꯗ ꯁꯥꯗꯨ ꯑꯗꯨ ꯐꯝꯂꯝꯃꯤ꯫ ꯁꯥꯗꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯐꯥꯏ ꯑꯗꯨꯅ ꯍꯪꯂꯝꯃꯤ, "ꯍꯦ ꯃꯃꯤꯠ ꯇꯥꯡꯕ ꯇꯥꯎ, ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤꯕꯔꯥ?" ꯁꯥꯗꯨ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯑꯩ ꯈꯪꯖꯍꯧꯗ꯭ꯔꯦ." ꯁꯤꯐꯥꯏꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯑꯗꯨꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯥꯗꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯃꯍꯥꯛꯅꯁꯨ ꯁꯥꯗꯨꯗ ꯍꯪꯂꯝꯃꯤ, "ꯁꯥꯗꯨ, ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯈꯤꯕ ꯂꯩꯕ꯭ꯔꯥ?" ꯁꯥꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯍꯣꯏ, ꯁꯤꯐꯥꯏ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯊꯤꯕ ꯂꯥꯛꯈꯤ." ꯃꯟꯇ꯭ꯔꯤꯁꯨ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯂꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯅ ꯊꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯁꯥꯗꯨꯗ ꯍꯪꯉꯤ, "ꯍꯦ ꯃꯨꯅꯤ ꯑꯊꯣꯏꯕ, ꯑꯗꯣꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯈꯤꯕ ꯂꯩꯕ꯭ꯔꯥ?" ꯁꯥꯗꯨ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯤ, "ꯍꯣꯏ ꯏꯅꯤꯡꯊꯧ, ꯃꯐꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯁꯤꯐꯥꯏ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯇꯁꯦꯡꯅ ꯑꯗꯣꯝꯕꯨ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯣꯝꯒꯤ ꯃꯟꯇ꯭ꯔꯤ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯇꯁꯦꯡꯅ ꯑꯗꯣꯝꯕꯨ ꯊꯤꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ." ꯅꯤꯡꯊꯧꯁꯨ ꯁꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯡꯂꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯅꯤꯡꯊꯧꯒꯤ ꯁꯤꯐꯥꯏ, ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯃꯁꯥꯃꯛ ꯄꯨꯟꯅ ꯎꯅꯔꯝꯃꯤ꯫ ꯁꯤꯐꯥꯏ ꯑꯃꯁꯨꯡ ꯃꯟꯇ꯭ꯔꯤꯅ ꯁꯥꯗꯨꯒꯤ ꯋꯥ ꯇꯥꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯌꯥꯝꯅ ꯉꯛꯏ ꯃꯗꯨꯗꯤ ꯁꯥꯗꯨ ꯑꯗꯣ ꯃꯃꯤꯠꯇꯤ ꯇꯥꯡꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯝꯗꯧꯅ ꯁꯛ ꯈꯪꯂꯤꯕꯅꯣ? ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯤꯡꯅꯕꯗꯨ ꯀꯣꯛꯅꯅꯕꯒꯤꯗꯃꯛ ꯁꯥꯗꯨꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯥꯗꯨꯗ ꯍꯪꯉꯤ, "ꯍꯦ ꯁꯥꯗꯨ ꯔꯥꯖ, ꯑꯗꯣꯝ ꯃꯤꯠꯇꯤ ꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯃꯁꯛꯇꯤ ꯈꯪꯏ꯫ ꯊꯧꯖꯥꯟꯕꯤꯗꯨꯅ ꯍꯥꯏꯕꯤꯌꯨ, ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯃꯇꯧ ꯀꯝꯗꯧꯅ ꯃꯁꯛ ꯈꯪꯂꯤꯕꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯁꯥꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ, ꯃꯤꯒꯤ ꯃꯁꯛꯇꯤ ꯃꯍꯥꯛꯀꯤ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯃꯤꯠꯀꯤ ꯀꯔꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯒꯦ? ꯇꯥꯕꯤꯌꯨ, ꯑꯩꯅ ꯇꯥꯕꯗꯤ ꯅꯤꯡꯊꯧꯅ ꯁꯥ ꯇꯥꯟꯕꯒꯤꯗꯃꯛ ꯖꯪꯒꯜꯗ ꯂꯥꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯃꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ, 'ꯍꯦ ꯃꯤꯠ ꯇꯥꯡꯕ, ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃ ꯂꯥꯛꯈꯤꯕ ꯂꯩꯕ꯭ꯔꯥ?' ꯃꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯈꯣꯟꯐꯝꯗꯒꯤ ꯑꯩꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯁꯦ ꯅꯤꯡꯊꯧꯒꯤ ꯁꯤꯐꯥꯏ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯃꯨꯛ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ, 'ꯁꯥꯗꯨ, ꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯈꯤꯕꯔꯥ?' ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯣꯟꯐꯝꯗꯒꯤ ꯑꯩꯅ ꯈꯪꯕ ꯉꯝꯈꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯣꯏꯗꯅꯃꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯍꯨꯝꯁꯨꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯪꯂꯝꯃꯤ, 'ꯍꯦ ꯁꯥꯗꯨ ꯔꯥꯖ, ꯑꯗꯣꯝꯕꯨ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯥꯛꯈꯤꯕ ꯂꯩꯕ꯭ꯔꯥ?' ꯃꯍꯥꯛꯀꯤ ꯋꯥꯍꯩ ꯈꯣꯟꯐꯝꯗꯒꯤ ꯑꯩꯅ ꯃꯁꯦ ꯅꯤꯡꯊꯧ ꯁꯥꯍꯦꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ꯫